खुरमजरी ISTV Manipuri पाव मीडियम ताबीरब सिंगबु तारामना ओक्सरी उजेक मरुई बपावदा लेबा के अरुबा इशू सिंगदा राजनीति की खुदोंग साबल लहनिंगदे हाइना MP थांगसो बाइटेन फोंदोरखरे CPI ML अमसुंग JDU की आउटर की मिरेब लाउथोखरे अमसुंग क्यामगैदा इम्फाल तुरेल की तोरबादा चनबा रिटेनिंग वाल मीटर चनीरो नमथखरे उजेक पाव संदोकने पिजरी लेबा के अचौबा इशू सिंगदा राजनीति की खुदोंग साबल लौदुना इरांग सागनबा अमदी मियामबु अरानबा लंबिदा चिंगनब होनहनिंगदे हाइना आउटर मणिपुर कंस्टिट्यूएंसी की कांग्रेस की मिरेब ओइना लाउथोखरबा MP थांगसो बाइटेन फोंदोखरे वाफम असी MP की रेसिडेंशियल क्वार्टर दा पाउमी खरग अखनना उनखिबा अमदा महांगना फोंदोरखिबनी अनिरक सुबा तामगी ओइना कांग्रेस की टिकट पिरकपदा UPA की चेयरपर्सन अमदी स्टेट की कांग्रेस की लुचिंगबा सिंह थागतपा फोंदोकलदुना थांगसो बाइटेन हाइखे लाखलिबा इलेक्शन असिदा लेबाग की ओइबा अचौबा इशू सिंह सरुक यादुना मिखल मायोकनगनी कांग्रेस पार्टी असि लेबाग असिगी इंटीग्रिटी अमसुंग स्टेट की इंटीग्रिटी ngaknaba honabada achet pathajaba leiba party ni party asina manipur gi integrity amadi ngamkhai kaihannaba honaroi mahak masagi maikai dagi su hiram asida angamba mongda saruk yari local problem for example the whole manipur ki boundary issue da natraga ethnic issue da natraga manipur integration ki question da adugumba lakpakanda the whole kramane toraga madu situation matungilla how to react abama koine jinglaga madu manipur ki oina soktanaba state ki india ki oina soktanaba madu ki solution lorda form time da madu ki koi chengani the whole principle is not be negative to national integrity and state integrity हंदकता दिल्ली दा थोखिबा रेशियल डिस्क्रिमिनेशन अमदे बाउंड्री इशू न चिंगबदा मणिपुर की MP सिंगना तुमिना लेशिली हाइबगा मरी लेदना हंखिबा वाहंग की पाखुमदा दिल्ली दा थोखिबा इरांग सिंग अदुदा मखोइना सरुक यादबा मसुंग तुमिना लेसिनखिबा लेते नॉर्थ ईस्ट की ओइना MP सिंगी कमिटी अमन लई कमिटी अदुना इंडिया की प्राइम मिनिस्टर अमसुंग होम मिनिस्टर न चिंगबा लुचिंगबा सिंग उनदुना अकनबा मोंगदा तक्सिनखी मदुगी महई ओइना तुंग कोइना चनगदबा मोंगदा नॉर्थ ईस्ट की स्टेट खुदिंगमक्तगी IAS ऑफिसर अममम यावबा कमिटी अमा सेमदुना पॉलिसी सेमनबा थबक पाइखटली महाक यावना मणिपुर की MP सिंगना महिरोई सिंगी वाकट खोंजंग फावबा सरुक याखी पार्लियामेंट सु पुथोक्तुना वांगांखी बॉर्डर इशू की मतंगदसु चपचाना कांग्रेस की मकोक थोंगबा लुचिंगबा सिंग उनदुना तक्सिनखी हाइरी recently retired jamna active oireba moi loina loraga anak issue khatana tana tungi issue maduna karamba line da chumthok ya ga da madu final tono ga finding committee aga da adoma sim laga madu datta circular to ya gi matakta koi samang su challaga madu ki show of integrity solidarity oina koi samang su Dana Pau Yawune. Aduna Masida MP Sima Panele to a Tunde have the Madu Kitan Diamond without the dry Nakale. And a Hona Dover Shimsu Do Hagado, Dodo Shimsu, Do the Hagadona. Madu Equilona Yawuna, Yawde the Hagading there. Aduga Mashi Isu Makashi, politicalized over Sokate. Society of Malaysia. So when we cut number Degani, family men the Sudum Topani, Aduna Mayam Shikamana Tashin the driver, Adromda, positive direction the Chalaga Mado, Jatana for the Rhinacle. लाकलिबा लोकसभा मिखल की मतम लाथोकी बगलोइना पॉलिटिकल पार्टी सिंगना मिखल थेंगना बा अकनबा थबक लोखनकरे आउटर की ओइना लेट एंड सिक्योर अलायंस हिल्स की मिरेब ओइना JDU की जनरल सेक्रेटरी ओइरिबा लियान गांगते थागलगनी इराबोट बावन द लेबा CPI की हेड ऑफिस ता पांथोपा JDU की स्टेट प्रेसिडेंट एंड तोम्बिना लियान गांगते बु आउटर की मिरेब ओइरगनी हाइना लाथोखिबनी अमरोमदा मिखल असिगिदमक CPI ML ना आउटर की मिरेब ओइना नुंगबा केंद्रदगी लाम लालमोइबु थागतकदौरी रिम्स रोड तलेबा पार्टी असि ऑफिस ता पांथोकपा पाउगी मिफम अमदा स्टेट सेक्रेटरी S श्याम सुंदर हाइखी अतोपा पॉलिटिकल पार्टी सिंगना मियामगी याइफनबा थबक लखटकदबा उदबदगी पार्टी असि ओइना मिरेब अमा थागतनबा वरेप लौबनी पार्टी असना मियाम की हक मपुंग फाना फंगहन्नबगिदमक लौखटपा याबा खोंथांग सिंग लौखटकनी नहारुल सिंह अचुंब लंबिदा पुरकनबा अमसुंग सेंजा थुमजा मुथनबा इलेक्शन की मैनिफेस्टोदा हापकनी मणिपुर लेरिबा मणिपुर जी 1949 की ममांग लेरिबा अदु लेरंबा दु स्टेटस को दो कोई मणिपुर कोई ML हंजन हनबा
aduga lalhangbo ki samsya se moina pamni ba republic to ML piba natragana referendum lo masing ko ye masigi issue mayam jida adu corruption mutatpa masida koi ML chap chang theng Kairau Kendra gi manung chanba kiamgai khoirom lekai da Imphal Turel gi torban da chanba retaining wall meter chanirom sangna namthabadagi nongju tha hek lakpaga torban kaiduna ising ichak thokani haibagi mipai leire state ki IFCD da fund leite haiduna inthok insin tawduna leibada praja singna pendaba phungdoknarakli hiram sida report ama Imphal Turel gi torban da chanba retaining wall ase irrigation and the flood control department ki makhada English ani taruk taret adwai da chanba loikhibani turen torban ningthina semjindaba amadi retaining wall chanbada niyam ningthina ngakna chandabagi mami tabana retaining wall ase ngasidi meter chanirom sangna namthakiba asina maram oraga wall gi machin thangba sarukti manakta chaliba lambiga wangba manabada natana phut mangarom launa turen torban amadi turel khongda chekhaiduna lehori wall namthariba mafam adu ngasi flood division 1 gi EECS Ranbir Chingba official team amaga local MLA Karam Thamarjit Masa yauna yengchinki mafam dagi praja singna oiriba phim asida nongjutha hek lakpaga sathiba ichau thokani haibasi soidrabani karigumba ichau tholabadi miyamgi yamlaba lanthum amanga ta thokadabada natana kendra taret lom ichawi awaba nanghangani hiramsigi matangda IFCD gi authority singda kayar hana wakat kharbaju phan leite haina thadok thajin tawduna leiba si pende athuwa matamda upay ama tawduna turel torban asi ningthina semjin bana masing yamlaba miyam awaba tabadagi kanma ngamgani phongdoragli sina effect tawdi asi samsamna kero kendra lere langdabang kendra lere adegi samuro thunggodoini dori pakhala tawdoini adegi wangoi sina wangoi samusang yawdoini adegi thungju kendra su yawdoini ayamdabda awgi constituency tareni pangi meada man effect tawdoini masi yenggiraga gamena adegi council mantrina awgi dakare bathu sina pagat piwaina ai prajamoini mahajani nakalomoromda Ranbirna retaining wall namthabagi pau tabadagi numit 15 ni rongi mamangdagi semjinbagi thabak paikhalakpani department gi fund marang kaina leitabana athubada ningtina semjinba ngamdri AIBP gi fund laklabadi athubada semjinaba honagani haiki every 3 feet ki layer sida tholaga koigi kaina compaction tawe roller sina aduga up to existing bal level so adu bhawa tholaga lorakpagi tanjado ida khara muk trek amuk lakpadagi khoi amuk laga khoi honorable de kaina tanaraga smasi kamai tawsige adoti compaction su tawnaba kaino su tawnaba ising ngta caption je na ising mayam sim caption matungda uji leiba film se ulakone Kiamgai khorom lekai chahi khragi mamangda aumlak hanna torban kaiduna ichaugi awaba nangkhiba leibana lamdamdagi miyamna nongju tha lakhatra haibagi mipaibana leitana lehodri lamdamdagi nupi amanadi leijaba sana lupa kaitholabasu sel khaijage chara helabasu mating pangjage ichaudagi kanaba thabak lokhatpiu haina mari leinaba singi puning chingsilagdi isingje phua haijambadagi di sorokol level samanare huji akhoi tumbam chabam khangdra thawai wabajina akhoina kyangoi de yum palakpadagi ising kaibaje ahum lak sore thengna jarapa ising kaibagi awaba mayam legre sigi isingjina bu kaibadi manipur tangkhaimdi hena thungadra ja satokje aduna akhoi khorom la kaida publicity satira ama tokjira je akhoi nupi gi tibon sibon kan haijabadi ngamjade phalleite jo haije adu kaaraga di phalleite na semdabadi yabanate adu akhoi gi khoi sak nomini ni humni sara bu hentok saraga khoi la nungaya phaba imung ju thoi leijade akhoi angamba mating bole kai de paisa ji bu khairaga jibo akhoi nupi masem buk sum khana jaba leije cameraman oinam imogal oinana pawdamjeri Richard Ranjan Kiamgai Singjamai Kendra MPP gi mirep oikhiba hauze party sigi wangangloi oiriba Haikruzum Nabasya masama ki yauna maha ki sagai gi voter yankhai mathoi leibagi manungda mioi mari khaktamak voter list ta yauramle hairi ngasi party sigi office ta paumi singa unabada ait Nabasyamna haukhiba assembly gi mikhalda thokhiba voter gi list aduda maha ki sagai gi imung tarani thoi gi voter yankhai mathoi yaubani handak pangthokadoriba lok sabha gi mikhal gi mangjaunana puthokliba voter list asida mahak masa yauna voter nifu taruk yauramdaba haibasi soikiba oiroi tauge haina tauba oigani hiramasigi matangda mari leinaba official amasung CEO na thigatuna achumba puthokadabani asigumba asoiba asi atopa mafam singda su thoklam loi hainingai leite miyamna su check tawbiu haiki aigi sinjumai sinna kana atopa assembly constituency ju tawmi yai sigumba yam sathina tawbi yauna tawribra natraga soibra yam sathi basigumba asoiba haigadra natraga deliberate action hoigadra masidi election
commission na Manipur ki chief electoral officer office tagi explanation ma kawado bole aduga on the part of the chief electoral officers ju mahaki concerned officer ki mathakta this tangai badana under election law action lapat ka dawo sari oiba action laukalaga matungda muk thoktanaba election law ki makhada laukat pa yaba action laukat ka dawo Yang Maso Saija Masung Mahaki Manipur Haiba topic ta Nomagi Oiba seminar ama Imphal gi GM Hall da pangthokri United All Community Social Uplifters Kanglei Pakna Sinduna pangthokhiba seminar aduda Hanage Minister RB Minthingna moderator oibaga loinana DDK gi retired director Sagosem Indra Kumar Laikhidraba Yang Maso Saija gi mamong nupi Soso Saija Senior journalist AK Sanaton Amadi ISTV News के editor-in-chief Brojendra Ningombana ayuk ki session da seminar paper sing pathoke soso saija gi cherol da yang maso saija si chingi lamdagi Manipur gi chief minister oiba ahan misakni mahak achumbagi damak siba kidaba aphabami pukning thogatuna ching tam khaidana jati khudingma ki identity ngangnaba amsung ikai khumnaramba luchingba amani haina singthaki AK Sanatona yang maso saija apunba Manipur amagi damak lanthengnaramba luchingba amani mahakna corruption ki mayokta leptuna sarkar gi thabak thadoklaba matungda rajniti da khongdarakhiba Manipur gi singthaningai oiba luchingba amani pankhi Brojendra Ningombana yang maso saija secularism da chena thajaba Manipur gi luchingba amani mahakna Manipur gi itihas da muttana lehauragadaba thabak kaya chief minister oiringai da pangthoklami makhoi sing adugi manungda maitai mayekpu official script oina gazette ta haplamba panba yai ngasidi madugi mahaina lakliba class 10 da maitai mayekna class 10 tharagani masida natana ahanba Manipur Rifles ki ground da sanamahi laisang saduna irat naba hotnabada achauba thodang yarami puna maksing asi maitai luchingba ama tawbada wagadaba thabakni mahakna Manipur da Asumak lairabadi phataba thabak tawba yaroi khanduna pukchel pikpa mioi kharana mahakpu hatkhiba oigani luchingba sibu ningsingduna chahigi oina thorom pakthok haningi pankhi Kaunti khena paitana Manipur district mahal gi kendra ayam buriba vote lepaga karga kari tawni hansu thorpano phaiba maya masida manawa wakhlon thorkiba sumarna te adina yama chekna thunjal Tika toke lantum patra toke security escort ngam selga phamzawri izat lairni haina miyamang da lenni haina yang masuk secara politik sangki natte hekse yang maxim asumna ma khulmatarati phatta da kham thema Christ ki minda devil thoktoba satan zi bullet da ma kun sikham kham ta jamnam 1994 January 2000 mako assassinate to the mamanga mount serious threat lady haiba masana khangbani adu security escort na mako ma serna for karisno kide madu maki achauba mioi pok crackman amwati khudam Prime Minister Gramin Sadak Yojana PMGSY gi makhada Chandel district ki manung channai laiba chakpi karong sub division gi tongan mafam singda scheme asigi makhada pakhaliba thabak thoram sing asi Rural Development and Panchayati Raj ki Principal Secretary Barun Mitra na luchingba team aman hakthengna chatuna yengsinkhri khongchada duda Chief Executive Officer SS Sabra Manipur State Rural Road Development Agency Chief Engineer and Babuchan Additional Chief Engineer TS Sam Sundar yauna agency si official kya susaruk yakhi khongchada duda chakpi karong gi manung channai lairiba thorcham amadi gobok village da paikhatliba thabak thoram sing yen singki khongchada duda Barun Mitra na mafam adugi khunja singda hakthengna wari saduna agency aduna paikhatliba thabak thoram singi matangda apen penda hangki Barun Mitra na ISTV News da phongdoropagi matung ina paikhatliba thabak thoram sing ase guideline gi makhada ningthijana pangthoi haiba wafamsu thamki makhatana gobok village ki village secretary na agency asina paikhatliba thabak thoram sing thagat pagaloina na nongju thada nongju pantha laktringai da lambi sing koilas thabina wafamsu phongdorakhi Anadi ekoi gi lambi se nungak ta leibane khong da chatbas da su jamwa nung he tar bakan da su chatpham leite hijik di
lambi siamba loi badagina ekoi khuni gimi harau manduna hujigdi sandang suhal lega cha milna bane Senapati district ki cycle block ki manung chana leiba lengang khulda ngase ayu angan bada nomaina panbagi dakpham leiba asi bhakchang ama fangle mahaki masada yauramba gari gi RC bukta haupu haukip apokpa jangkhodem kaithel manbi road nongdam lengang pokpi haina Hakchang Yaripok Police na lokhatuna masak khangdoknaba Jennings ki mukta thamkhre Amarumda ngarang Komla Chingda Security Force ka khuthokna bada laikhidraba miyoi adudi masak maming khangba ngamle miyoi adu Chihanmi Tangkhul chahitara mapan apokpa Yeringai Senapati District ki Soralen dagi hairi Panbai ai Chihanmi Tangkhul gari laklaga chen khibada miyam amadi police na tanabadagi Thawbal Police ki makhuta nomaina panduna laikhidabani National amasung state ki department sing business establishment doctor contractor amasung corporate housing da kanagumba lalhalup singna demand letter pirakpa natraga phone da demand torokpa leirabadi pung amagi manungda manak nakpa police station natraga Ministry of Home Affairs ki helpline da khudakta pau piraknaba khangali Ministry of Home Affairs Government of India Consultancy Operation North East ki cherul amana hayengdagi chanaba haugadaba instruction asida indaba sing maduda thorakpa pamdaba thodok singi daita masa masana pujagadabani state asida tongan ba lalholup sing loinana su group da lairiba singna government official contractor doctor amadi business establishment singda toina attack tawbagi thodok kaya lairiba asi state amasung national government singa Ain ngak naba singa lairiba agency singa coordination wat pagi fibam yenglaga khongthang asi lokhatpani thokliba thodok sing asi mari leinaba agency singda matam chana pau pidabadagini agency singda matam chana pau pidabana police crime branch CID SIB Assam Rifles army na chingbada tainaba yaroi demand note natraga telephone gi khuthangda demand torokpa leirabadi khudakta manak nakpa police station natraga Ministry of Home Affairs ki helpline number 9615216996 8956912012 985682790 73086966831 amuktanga 9615216996 8956912012 985682790 73086966831 da pau pigadabani helpline gi khuthangda phone tawraba singna masagi maming da leiba phone oigadabani register tawdaba number singdagi lakpa call lawroi information pirakpa matamda demand note natraga demand call adu tawrapagi matam amasung madugi haurafam khangangadabani tawrakliba demand gi senfam tharakpa matam use the group adugi maming telephone number natraga letterhead khangalakpaga loinana demand note thilakliba mioi adugi sawong sada khangangadabani hairi Sambi rakhiba oza guru singi maphamda tawbimal khangba utpana haurakliba naharol singi mangsi lakliba thaksi khasik kanbada mateng oigani haina district and session judge Manipur East a Gunishor Sarmana phongdokhri wafam masi Ramlal Pal school dagi ing lising amaga chamapan marifuni thoida metric pass tawkiba singi alumni mifanga mari leinana mahangna phongdokhibani mifam maduda school asigi thabak tagi potharaba oza singi maphamda khudol pot piduna ikai khumnakhi laikhidraba oja singi maphamda leishukatuna ikai khunaba utkhi tongan ba sinphamda leiraba mioi singna saruk yaduna kaisampat leimazam lekai da pangthokiba mifam aduda e Gunisor Sarmana makhatana Hoziki matamda haurakliba naharol singi thaksi khasi kaitharpa si mipainingai gi masakni masidagi kannaba honabada sembirakpa oza guru singda ikai khumnaba utpa haibasi yamnamak mathau tai mifam asina oza guru singi maphamda ikai khumnaba utpada natana matam amana maming leiramba school asibu nauhaunana aphaba school oihannaba wafam kayasu khana nainaki hairi Scheduled Tribe Demand Committee amasung Local Development Association Kwakaitel Soibam Lekai sinduna Maitai Singbu Scheduled Tribe ta Channabagi matangda miyamgi khananainaba mifam ama Kwakaitel Soibam Lekai Community Hall da pangthokre mifam asida committee gi president Yumnam Mohindro Local Development Association gi advisor Oina Munal Leimaro Leisemba Nisaban gi president KH Landhoni working president Nauda Loitongbam General Secretary Laishram Lokendro Susarog Yaki
merger agreement taunakibada yauba yanakibasing thabakta onthokpa kadai fawal laikre haibasi miyamna khangnare maitai sing general da yauriba si karamba midyeng da yauribano haibak hanglabasu pakhum phangba leitri committee gi dabi asi maram chaba dabi ni phongdoknaki 1949 gi merger agreement to akhoi public ki wala citizen akhoi gi da Keluba kudong sawa kari pigi delina habse amti naudana RIMS के डॉक्टर तरुणी नोंमैना काबलंबगी थौदोक URF मणिपुर का करिगुंबा अमतदा मरी लेनदे हाइना लुबसिगे इन्फॉर्मेशन एंड पब्लिसिटी सेक्रेटरी सना जॉब मैतै गी चेरोलमना सेंगदोरकली अमरोमदा डॉक्टर एनजी तरुणी दा अटैक तौखिबा थोंग मणिपुर हार्ट केयर सोसाइटी न कन्ना यानिंगदबा फुंगदोखरे असिगुंबा मियोयबगी लिचत नत्तबा थोंग असि दायित्व लैबा मियोय सिंग अमदि कांगु सिंगना मतुंगदा तौबिदनबा अपील तौरी RIMS के मेडिसिन डिपार्टमेंट के स्पेशलिस्ट डॉक्टर एनजी तरुनीबु सखंगदब सिंगना नोंमैना कापतुना हातनब होटनरंब थोंग यानिंगदब फोंगदोक्तुना खगेमपली पंथकता वकत मिफम चथखरे खगेमपली पंथक पंखा नुपी लुपना सिंदुना जंगसनखिबा खोंजंग असिदा नुपीदा खुथाबा पांगदबगी थोंगनी अखोय शांति पामी नोंमैना अफबा अवनबा पुरकपा ngamloi हाइबा प्ले कार्ड सिंग सिजनखि मियांगी सेवा तौरिबा नुपी डॉक्टर अमदा खुथाबा थोंग पेंदे असिगुंबा थोंग चथबिगनु हाइरी यामना मथौना लाइबी यामना पुक्सेन चाउबी नुपी डॉक्टर मबु इराय लाइना नोंमैना कापम बसे मामा मोइबे अखोयना पामदे डॉक्टर तरुनी मियांगिनी मियांगी ओइबा अदुबा डॉक्टरनी पुक्सेल चाउबीनी थौना लाइना ngasi share sauna matam akhoi gi yam tung koina ma je mayang gi seba ta honbiu ताकियल ग्राम पंचायत के उप प्रधान ओइरंबी फैरोइजम कुंदालैमबु तमथिबा मोंगदा सागाई मियोय अमना थांगना थिंदुना हातखिबबु कंडेम तौरकली चेनबा मियोय खुदकता फादुना अकनबा आइन गिचे ओइबा चेराक पिगदबनी हाइरी श्री सैता साई सेवा ऑर्गेनाइजेशन मणिपुर न सिंधुना अहुम सुबा स्टेट यूथ कन्वेंशन 2013 इम्फाल की खुमन लंपाक्ता लैबा यूथ हॉस्टल दा पांथोखरे थौरम असिदा मणिपुर की तोंगान तोंगानबा समिति की यूथ विंग दगी नहा यांखैरोमना सरुक याखी बाल विकास की मना फंगलख्रबा वेलिंदा खेत्रीमयुम नहाकपम गांथोय अमसुंग धेनु सर्वबु तरामना ओखी श्री सैता साई सेवा ऑर्गेनाइजेशन मणिपुर की चेयरमैन एच मनिहारना लेबागस्तिगी युम्बिरेल ओइरिबा नहा सिंहबु अचुंबा लंबीदा लमजिंगबा तंगाई फदे नहारोल सिंहसु सोसाइटी असिदा मखोयगी मथौदांग करिनो अमदि मधु कदाई फौबा पांथोकनी हाइबा खंगबा ngamnaba honasi ngasi थोकलिबा पामदबा थौदो वाथोकसिंग असिगी हौरकफम असि अहेनबा पामबा अमदि मिहौबना ओहेनबनी हाइकी District Legal Services Authority Bisnupur amasung Development and Protection United Voluntary Organization Nambol na sinduna miyam da ain khanghanbagi thoram ama Nambol Public Hall da pangthokre thoram asida District and Session Judge Bisnupur and Manoj Kumar Royal Academy of Law Oinam gi Principal Irengbam Jugeshwar District Bar Association ki President Y Ramananda Human Rights Law Network ki Director Mahobam Rakesu Sarukyaki, District and Session Judge and Manoj Kumar na Nupina Aingi Mateng Lobada Ukil Nepana Chingbagi Silting Daba Yarabani, Nupa Oiragana Masagi Sentok Lupa Lak Amagi Makhada Leba Myoshingsu Aingi Mateng Loba Yai Haiki. Now, we can keep the decision. As you said, yes, on the back in the community, yes, on the speed, and issue with you, and I'm going to and now, we can do the Yama, Yamaka, I am no young, if you feel the policy, Nightingale Nursing Institute की तरामरी सुबह कैपिंग सेरेमनी पोरमपाट की पंचायत भवन में पांगथोखरे थौरम असिदा जेनिम्स की नर्सिंग सुपरिटेंडेंट लंधोनी डॉक्टर केएच हेमंत सुसरुक याखी इंस्टीट्यूट असिगी अफबा महयोई सिंगदा मना मथुम पीदुना पुनिंग थौगतखी डॉक्टर केएच हेमंतना नर्स अमा ओइगे हाइरबदी अचान मिराई नाइदब ताई अनाब सिंगबु लूना सेवा तौगदबनी मियांगी हक्सेल की थबक फगतनब नर्सिंगना अचौबा थौदांग लौबियु हाइकी ngarang nongyai matung Bisnupur gi Tronglaubi leiba dukan ahum maina tumna chakre mai asi fi tuba dukan amadagi electric tagi oigani hairi
Mai chakpagi thodok aduda lupa lakh 8 lomgi amang ata thogankhre Moirang Fire Service laktuna matam chana kalhobadagi atai dukan singda owaibak ngamahudre ngang khalawai Zila Parishad ki member Mutum Bir Chandrana Fire Service na ising yamna puraktabadagi khudong sadaba khara thengnakhi adubu anakpa turelda ising leirambana khudong sadabadu kokanki hairi Lakliba Lok Sabha Mikhal free and fair oinanaba amasung law and order ngakna thamnabagidamag Imphal East District ki manungda leiba license nongmai sing March 15 fawgi manungda manak nakpa police station singda thamjinnaba District Magistrate Imphal East M joina order ama thokre order asigi mayokta appeal tawningbas singna madugi matik chaba maram piraga March ki tang 19 fawgi manungda pisilakpa yagani hairi uzik thabak ki paw lobirasi Thabaki pau pizari Department of Post ki tungan ba firm kaya lawgadawri firm singi manungda Postal Assistant Saving Bank Control Organization Sorting Assistant jingba firm kaya yauri masari jahi tara nipandagi kuntaret fawi manungda laiba 10+2 pass toraba miyosina March ki tang kuntaret fawi manungda online da register tawbi yagani Parikya Center na Imphal da oigani ITBPF के हेड कांस्टेबल अमदी ASI लौगदौरी चही तरे निपांदगी कुमंगा फाव मनुंगदा लैबा 10+2 पास तौबगा लोइनना टाइप हेबा म्यूसिना अवांगनोपोक लमदमगी ओइना अप्रैल की तांग तरे फाव मनुंगदा दरखास्त थारपा यागनी हाइदी Railway Recruitment Board na Assistant Loco Pilot amadi Technician Post khara lawgadori masagi chahi kuntra fawbi manungda leiba yamdrabada class 10 pass tawba awangno pokta leiba myoisingna March ki tang 13 fawbi manungda darkhas sarapa yagani hairi CRPF ki head constable Chamriga Marifuni thoi lawgadori masagi chahi kumanga fawbi manungda leiba class 12 pass tawraba myoisingna lariba March ki tang 19 thoi fawbi manungda darkhas sarapa yagani hairi Parikya Center na Imphal da oigani Mathakta Panjak Shifa Tabaki Pausing Asigi Ahenba Akupa Maro Singh Babu Parada Leba Job Center Dagi Kangbayagani Tabaki Pau Matas that Lucinsari Makhataba Pauda Nipan Suba Nationwide Basic Literary Assessment ki report ngasi puthokre Nation Literation Mission Authority amasung National Institute of Open Schooling na Sakshar Bharat program gi makhada District Mari Chandel Serapati Tamenglong amasung Thawbal da assessment asi chathakibani assessment asida Chandel district ki oina chada humphumdoi Senapati da chada chama Tamenglong da chada yankhai mapan Thawbal da chada marifudra nipan apunba changchatta chada humphutaru dasmik ani yauki Lakliba Yausang Kumai asi numit nini khak pangthokpaga loinana Thabal chongba numit mangani dagi hinbidanaba League of Indigenous Peoples Upliftment na appeal tawri Thabal chongba matamdasu mamangai dagi chanaduna laklaba augri hangren chongbagi laison isai ben party singna sakhangadabani Yausang numit nini chatharingaida aber tainaba Fattaba ising lekhom lainang hainaba lambi sorokta sel munbagi thabak chathabiganu masibu thingbagi thabakta lekai lekai gi club organization singna mateng pangbiu Mahaisang singna March 19 dagi mahairoi kahanbiu pauche singsu numit nini dagi hena I pau phongdaba tawbiganu haina appeal tawri MSF na mission school singda curfew thamliba asi effective oinabagi damak akhanaba flying scout team manga thokna khaidoktuna mikup nahum singna lehenkhre hairi MSF ki cherol amana Manipur government na karisu tawba ngamdrabasu MSF na hojikmak amadi tunggidamak khalaga tawningba tawba miyam yaudaba geng khubu asi muthatkani chireba talak asi education minister na tumina leithokliba asi daita yaudabagi matawni Little Flower School amadi Catholic ki leiriba parent association singna lawkhiba masa masa na lawkhiba khudong saba haibadi admission tawkhiba sing madugidamakta khanduna leiduna tumina leishilabani parent association singsu Maralgi matungina khudakta fam thadokadabani public curfew manungda parent association sing van association sing amadi government ki maikaidagi waroishin purakna bahonabada cooperation piduna changsiliba achumba khongjang asibu mateng pangbiu hairi Tha asigi tara hundoida Imphal amasung Thawbalda pangthokadoriba mega mockdrill gi mangoinana NCC cadet singna Thawbalda cycle gi rally chatkhre rally asi DC Thawbal Tiranjitna lamthaki Wangjing Phawba chatkiba rally asida Chauyaima Higher Secondary School Thawbal gi NCC cadet marifudra na sarup yaki
District Legal Services Authority Imphal East na Kanglai Park Naharol Yaifa Thausen Lupka Khusamnaduna Nomagi Oiba Legal Awareness Thoram Ama Chaithabi Lairik Machin Khuraida Pangthokre Thoram Asil District Legal Services Authority Imphal East ke Secretary A Nautanishwari District and Session Judge Imphal East A Guneshwar Sharma Prosecution ki Director NGTS Kumar Susaruk Yaki More Buluna na Thamsi Haibagi Pandamda SDPO H Balaram na Luchingduna Civil Police Amadi Commando Community Leaders Singyauna Social Service Ama More da Pangthokre Anauba Traffic Regulation Amasu Chanaba Hokre Uzik Sanabagi Paula Viasi Ngasi sanabigi pauda hockey Ani suba Y Rasmani Memorial Men's Open Hockey Tournament ki winner Henjunaha Lariking Bamlekai na oikre YCC ICMD KASWC Kontha Halup na Sinduna Y Rasmani Ground da Tin Tarahum din saruk yaduna chathari ba ani suba Yumnam Rasmani Memorial Invitation Men's Open 7th A Side Hockey Tournament ngasi loshinkre Loshinmegi thoramda MLA N Biren MLA Yamthum Haukip amadi Rimski Professor L Ranjitu saruk yaki Tournament asigi ngasi aroiba sanakiba match ta Manipur Police Sports Club A amadi Henjunaha Lariking Bamlekai normal time da goal ani chanaduna draw chatpadagi penalty da decide tawbada Henjunaha Lariking Bamlekai na goal mari amadi Manipur Police Sports Club A na goal ani chanki Tournament asigi winner oiraba team da trophy ga loinana lupa lising yankhai runners up taraba team da trophy ga loinana lupa lising kuntra amadi third position Manipur Police Sports Club B da lupa lising 35 khusinaki Khurai Polo Club na Tekcham Polo Club A bu Maithiba Piduna Kunmari Suba Governors Cup Invitation Polo Tournament ki final chamkre Manipur Horse Riding and Polo Association Sinduna Team Tarana Sarvyaduna Imphal Polo Ground Chathariba Kunmari Suba Governors Cup Invitation Polo Tournament ki Nupagi ngasi sanaki ma ahan ba semi final match da Khurai Polo Club na Tekcham Polo Club A bu Panjil Taruk ahum da Maithiba Piduna final chamkibani Tournament asigi ani suba semi final match da Manipur Police Sports Club A amadi Manipur Police Sports Club B ga sanaragani Nupigi sanakiba match da Imphal Riding Club na Stern Student Club Nongmaibungbu Panjil Taraga Nipan amada Maithiba Piduna final chankre Cyclone Thangmaiban amadi Jem Khagempali ani suba 2020 Manipur Veteran Cricket Tournament ki final thengnaragani Langthabal Public Ground da Manipur Veteran Cricket Association Sinduna Team Nipan saruk yaduna chathariba ani suba 2020 Veteran Cricket Tournament ki ngasi sanakiba ani suba semi final match da Cyclone Thangmaiban na Napsa Kha Imphal bu wicket tareta maithiba pikre Napsa Kha Imphal na toss ngamduna hana batting tawduna apiba over kunda wicket taruk turaga run marifudragan mapan lauki masigi pakhumda Cyclone Thangmaiban na over 35 ga ball amada wicket ahum khak turaga apiba target adu yawba ngamki Cyclone Thangmaiban gi binoina wicket ahum lawduna man of the match takre tournament asigi aroiba match hayeng sanaragani Mamang Thagi Tang Kundagi Kunhundoi Fauba Sawai Man Singh Stadium Jaipur Rajasthan Pangthokiba Kuntramanga Suba National Master Athletic Championship da medal Fanglaklaba Athlete Singh Okpagi Thoram Manipur Master Athletic Association Sinduna Manipur Press Club ta Pangthokre Thoram asida High Court ki Senior Advocate KH Binay Kumar Manipur Master Athletic Association ki President B Angosana Advisor H Ibohal Senior Vice President TM Rajen Ayangba Amadi Manipur Police Department ki Counselor in Charge Dr. S. Romeo Balasu saruk yaki Tournament adu da punna medal chamaga humpu taret lauki Chahi Marifudra mathaki saruk yaki bi Bhagyabatina punna gold medal ahum lauki Medal fanglaklaba singda achamba khudol biduna pungning thawgatki Matam Sangna Youth Affairs and Sports Department ta hockey ki coach oiramba TH Prozen amadi volleyball coach GA Sana Tomba Sarmana thabak tagi potha khibada Coaches Association Youth Affairs and Sports Manipur na sinduna farewell pibagi thoram ama Khuman Lampak ta leiba association ki office ta pangthokre Manipur Cricket Association Sinduna Luang Sangbam ki Luang Pokpa Cricket Stadium da team mapan saruk yaduna chathariba first plate tournament ki ngasi sanakibada ESU Wangkhaina YWC Patsoibu wicket tarukta maithiba pikre
ESU Wangkhaina torch ngamduna fielding tauki YWC Patsoina hana batting tawbada over kunmanga da wicket loina turaga run marifudra mapan lauki masigi pakhumda ESU Wangkhaina over kun taret ka ball amada wicket manga khak turaga apiba target adu yoba ngamki ESU Wangkhai gi Sankarna ball marifu tareta run humfutaruk amadi wicket ani lauduna man of the match takre hayeng Oscar Pauna Bazar amadi PCC mayai koibiga sanagani District Tarukna Saruk Yaduna ngasidagi Kuman Lampak Artificial Tafta Tarataret Suba Sub Junior Under 15 Boys Inter District Football Tournament ki ngasi sanakiba ahan background da Imphal West District Football Association na DSA Bisnupur bu goal ahum sunoda maithiba pikre Ani suba ground ki sanakibada Imphal East District Football Association and DFA Thawal bu goal ahum sunoda maithiba pikre Upsa Lilong Sajing Amadi AYMFA Yaripok Veteran Football Tournament ki final da thingnaragani Manipur Sports Day Observation Committee amadi Peaceful Club Khurai Ningthobung na sinduna club asigi ground da chathariba first case prize 6 men A side veteran football tournament ki ngasi sanakiba ahanba semi final match ta Upsa Lilong Chajing na Isat Kongpalbu goal manga sinoda maithiba piki Ani suba semi final match ki sanakibada AYMFA Yaripokna FC Imphal bu goal ani amada maithiba piki tournament asigi aroiba match tha asigi tang tara manga gi nuthil pung amata bada sanaragani Laima pokpang apunba sanaroi lubna sinduna lub asigi ground da team tara tarukna saruk yaduna chathariba and Chandrasekhar Memorial 9 men A side Open Football Tournament ki ngasi sanakiba ahanba match ta Wafa Wangoina KYC Kainobu goal ani amada maithiba pikre ani suba match ki sanakibada Lisbon amali 10 star Fidinga goal ani ni chanaduna draw chatkre Hero Foundation amadi Tafaspana Tabungkhoki Tafaspa ground da team nimfuna saruk yaduna chathariba ani suba Jeno Corporate Football Challenge ki ngasi sanakiba tongan ba match singda M Suna Bharti bu goal ani sinoda SS Sauna Ras Polyclinic pur goal ama sinoda Ekadiona James Traders po goal tara taruk sinoda maithiba pik Atopa match amada SRM amadi Imphal Hospital goal ani chanaduna draw chatkre ngasi nungmagi oiba ingasagi pauda ICAR lamphel patagi phangba paugi matung ina ngasigi khwaidagi saba degree Celsius 19.5 khwaidagi ingba degree Celsius 5.ahum nuksita yawba ising manilgi chang ayukta chada marifu nungthildana chada nifugataru nongjugi chang nil aroibada maru oiba pau amukhana pizari Laibaki aruba isu singda rajniti khudong saba lohhaningde haina MP Thangso Baitina phongdorakri CPI ML amasung JDU gi outer gi mirep lauthokri amasung Kiamgaida Imphal Turil gi torbanda chanba retaining wall meter chanirom namthakri ISTV na pijaba Manipuri pau matang se loisari miding tabire singbu amukan khurumjari